NDAꯒꯤ Luchingbasingna Narendra Modibu Ahumlak Suba termgi Prime Minister Oinaba Khankhre. Tongan-tonganba political party 15 na punduna semba National Democratic Alliance NDA na Prime Minister Narendra Modibu Ahumlak Suba termgi luchingbo oina Khankhre. Mahakki liching makhada anauba center lengak ama semnaba hauzik yamna kanna sem sari haina fongdorakli. Prime Minister Narendra Modi gi lamjing makhada NDA na Lok Sabha mikhal ing 2019 punna khutsamnaduna thengnaminaraba matungda mai pakhiba asigidamak chauthokchaba fawi. NDA gi leader singna amatta oina Narendra Modibu ahum suba term gi lengaktasu Prime Minister oihannaba warep laure haina Hindi londa paragraph ahum yauna resolution ama pass tawkhibaga loinana NDA gi Luchingbasingna harauba fongdokhi. Prime Minister Narendra Modi gi lamjing makhada haukiba chahi 10 gi matam asida NDA lengakna pro people policy kaya paikhatkibaga loinana leibak asida leiriba sector khudingmak mapung fana chaukhathanba ngamkhiba adu leibak asigi miyamna ukhrabani. India gi lairba miyoising kunaida chakthung watna fanglibasing nupising naharolsing amadi lawmising gi fibam fagathanaba haukiba chahi 10 gi matam asida center gi NDA lengakna commitment amaga loinana thabak paikhatlakpada NDA gi sasan ama makhatana lakhannaba mandate ama pirakpani haina Luchingbasing aduna fongdokhi. Prime Minister Narendra Modi na kauduna pangthokiba NDA gi mifam aduda tongan-tonganba political party singi Luchingba kunmathoi na saruk yakhi. Bihar ki Chief Minister amasung Janata Dal United ki Luchingba Nitish Kumar, Telugu Desam Party ki Luchingba N Chandrababu Naidu, Maharashtra ki Chief Minister amasung Shiv Sena ki Luchingba Eknath Shinde na jingba kayasu saruk yakhi. Telugu Desam Party na handaki Lok Sabha mikhal aduda seat 13 ta mai pakhibani. Masigi partner ama oiriba Janasena Party na seat anida mai pakhiba du tharabadi punna seat 19 da mai pakhi haiba yai. Janata Dal United na seat 12 amasung Shiv Sena na Lok Sabha seat 3 mai pakhibani. BJP na fangkiba seat masing 290 aduda hairiba seat masing 38 asi hapsilabadi punna seat masing 263 fangduna majority mark helagani haina panaribani. Mikhalda mai paglakhiba candidate masing lomda parurabadi NDA gi alliance ama oiriba party singdi Chirag Paswan gi Lok Janashakti Party RV gi MP manga leiri aduga Jayan Chaudhary gi Rashtriya Lok Dal gi candidate ani aduga HD Devegowta gi Janata Dal Secular gi su candidate ama mai paklakhibani. Mathangi lengak semdringai mangoinana Prime Minister Narendra Modi na mahakki famdagi resign tawbagi cherol President Draupadi Murmu da pisinkraba matung pung khara leiraga NDA gi mifam adu pangthokhibani. Resign tawbagi cherol adu pisindringai mamangda Union Cabinet ki mifam ama pangthoktuna 18 suba Lok Sabha dissolve tawri haina warep lawki. President Murmu nasu Prime Minister Modi gi resignation adu ayaba pikhibaga loinana anauba lengak ama semdriba fauba makhatana thabak pubinaba Prime Minister da khanganki. Handaki 19 suba Lok Sabha gi mikhal aduda BJP mathantana seat masing 290 da mai paklakhibani. Adum oinamak majority mark yaugadaba seat 39 watkhibani. Atai party singdagi MP 13 ga loinana BJP gi hauzik laiba seat masing asi 293 oiri. Lok Sabha da punna member 594 gi manungda BJP gi hauzik leiriba MP masingna 293 asini. Handak NDA na ahum suba term gi lengak semkhiba tarabadi Jawaharlal Nehru gi mathangda thangna na ahumrak suba term fauba Prime Minister oiba misak asi Narendra Modi na ani suba oiragani. Adum oinamak Nitish Kumar amadi Chandrababu Naidu gi thawjal yaudana di BJP na ahum suba term gi lengak semba ngambagi mami uba fangde hainari.